iche phajabina mingoda pitokhiba mal aibu ko yam chilanba o iche phajabida Bamon Rakeshna wanome harido oirini Eigidi areppa leijei mahi tamba chatkiba mabu ngaiba ngamnanaba aingonda kananasu ayetpa pihaningde mase aina phone paidaba khaktada oigani na khal inama aidi mabu nushibasina hingba ngamalibane aigi punsigi ahanba amasung aroibadi ma khaktani aigi aroiba taibang pan haibado mahakni inama matam khara mapanda email usiluba tare laifam keda akhoi ni chamnore ko thamoi sina suni jarure aigi nungsibabu lengdana thambiramo chahi ahumdi mapanda laikrani ko holiday khudingi adum tolakani yumda tolapa khudingi nangi kumungsida ai lakani lamdam masibu konberiba laning thau lairin be ni makta thawai hoibi nambo chikshinna thambiramu thongni jari nangi saktamse college taminaringai matamda ukhiba tudagi yam khetnare